Manipur Top Channel gi maikeri nungaiba paung tang myam paudamjage aduga myam sigi source si pandamdagi phangjabani aduga myam da aina share tawjagduribasi yamna nungaiba pawmani myam aduga myam aina haikibda langkiba so viewers myam ngakpigani myam du pawsidi yana akoina Manipur ihan hanba chathiraba laina laicha C19 positive oikibi sahi kungomdo shurabi bimi myam sena khangnaraba thangaiban Laurungpur Laika Imphal West District ki nimaksi adum sisi mahak si test tawa matamda chathiraba laina laicha C19 si negative oiri haidi myam adubo pung kunmari leiraba matungda amuk hanamu test tawbada kariguma ma amuk hana negative oirabadi mahak research taw yamna thuna tawraba yai hainasu sources na makhatana palle duga pun kunmari gi matungda amuk test tawduriba sida sunju negative ohenbiramu haina myam sangdana isorgi mafamda Kurominasi, Borniminasi, aduga mayamsu tekta kaidana amasum laina tina sang nadana bagitamakta yum dugi mapan thokpiganu haina Manipur Top Channel gi makai gi appeal tawjari aduga mayam gi motasu haraubu nungaibo ina kari mot phongdokning bagi haibadu comment box ta soidana thambiramu mayam share gi video si sailu sinjaragi aduga pawno be update phangbaga ai update tongnaba khona jarake and thank you.